Nagasingna khundaba singkhung chingyada matam kaktana kuki sing changba thingre athingba asi ahing nongai dagi hauna chanaragani haina FNCC na phongdokhre Nagasingna khundaba singkhung chingyada kuki sing changba ngasi ahing nongai dagi hauraga matam kaktana athingba thamle haina Foothills Naga Coordination Committee FNCC na phongdorokli hiramasigi matangda FNCC na JTC gi convener Siru Union gi president Kharam Union gi president CNPO gi president amadi NPO Senapati gi president ta aiba serol thaduna mathau taba thorang sing lokhatpada mateng pangbina bhaijakre FNCC gi serol sina hai kuki singna paikhalakpa thorang kayana singkhong singya da khundariba naga singda chawno khudongsa da bathohalakpadagi tangai fadana akhanaba thorang asi lokhalakpani ngasi ahi nongyai dagi hauraga matam kaktuna kuki sing sangba thingbagi marap piraduna Zerol sina hai mangzong na khanghalamba tawduna naga gi lamda phawraga German road amadi Tiger road semlakpani naga singi right ta chawna singna raklei suspension of operation su group ki kem kaya naga gi lamda saduna khulai matik chana paiba kuki militant sing thamjilakpana ingta phibamda akaiba thohalaklei mafam kaya da paksana popi pambi thajilakpana mahausa ge khal ka halakpaga loinana mayai ka badrakka laisura bamioi kya lehalakpada thohaning da crime kya thohalakli mata osumna naga gi lamda pakhalakliba thabak thoram singasi matam chana thinghaudragadi naga miyam gi tungi punsida chawna akaiba thoraklagani FNCC na orakliba phibam asi chap chana mayok nanaba sem saduna leire naga miyam gi right amasung ekai khumnaba ngaknabagi matangda pakhalakliba thorang asida naga lupsingna mateng pangbiu haidi Sisipurdagi Kangpopi Phawba lambi sembata apanba pihandana ba UNC da wakatkre Susanpurdagi Kangpopi Phawba lambi sembagi thabakta apanba amata pihandana ba Thadau Tribe Council na United Naga Council da iba zerol pisinduna wakatkre Thadau Tribe Council General Headquarter gi President YT Haukip na khuyek piduna United Naga Council UNC gi President da pisin khiba zerol amagi matungina Susanpurdagi Kangpopi Phawba nauna lambi semna ba thorang lokhalakliba sida Inpui Liangmai Rongmai de Zemai Tribe sing yawba joint Tribe Council JTC gi lam sokpa leite kuki singi igi mari oiba siru koirau dola kunau gi lam phawraga lambi semna ba honabane kuki singna khudong sa daba kya maro mayong aringa gi tanja sida kanagumba Meeoi kharana Susanpur dagi Kangpopi phawba lambi semna ba honabada apanba pina ba yamna toina honarakle lambi asi sembana JTC gi area sing da kariguma makhal gi khudong sa daba amata thohan gadaba leite kuki amasung naga gi marakta lainari ba mari amuka hena sesel hanba mathau tai adobu joint tribe council na hantakta UNC da iba serolama pisilaga kuki singna naga singi lamphawrga lambi semle haibagi matangda wakatpa thengnare thorang si khudakta thengnaba honabiyo hairi Delhi Bengaluru gi school home food bom leire haibadagi miyamna mipainarure Delhi amadi Bengaluru gi school home forum da bom thamlamle haina ngasayuk email gi kuthangda ki halakpadagi miyam mipaiba poknakhre school Delhi gi school kun amasung Bengaluru gi school nefu da bom leire haina ki halakraba matungda police amadi school authority singna khudakta bom disposal squad amadi higher department gi mateng lauraga mahiroi amasung staff punamak saphagada ba maphamda hongdok halaga school gi campus manungda thiba humbagi thabak chathaki adubu hauju phawbagi oina school amata da bom leramba thengna khidabana kanagumba Meeoi kharana miyamda mipaiba pohanabagi damak thawong adu chatharaki bani haina thajanari Pakistan da isau thokpadagi Meeoi samaga yangkhai mapan sikre emergency lauthokre nongkan subadagi Pakistan gi tonga tonga mafam da isau thokibaga loinana Meeoi samaga yangkhai mapan sire Pakistan gi Punjab province khakta da haukiba pung kun mari gi manung da Meeoi khompu hondoi sikibaga loinana sahum lom aso apan nangkhre hairi National Disaster Management Authority NDMA gi report matungina Punjab province gi oina khwaidagi phibam soklaba district ti Sakwal na oire Lahore dagi awanglom da kilometer humlom lapna leiba district asida haukiba pungkun marigi manungda mm 423 gi sang yauna nong surakpadagi khanghaudana isau thorakibani Sagwal district military amasung local administration ka khusamna duna mi kanba amadi mateng pangbagi thabak paikhalle haina provincial disaster management authority na phongdokhi ikhang khanghaudana akana mongda nong surakpadagi mafam kya ising thumjin kibaga loinana building kya suni khairakhi khwaidagi phibam soklaba city singi manungda Punjab ki capital Lahore yauri haukiba pungkun marigi manungda Meeoi 15 isauga mari lenana Lahore sikhi Islamabad Meeoi 8 Okara Sahiwal amadi Paktapang singba city singdasu isaugi saithek nangbaga loinana misi mina thoki hairi
Social media da leminariba phurupsingi marakta communal thoknaba wahi wata kaya iduna thagalibasing asi khudakta lepnaba apunbagi saktam kaibi yaroi tungi mirol kansi haiba pandamda leidiba kanglipap minority welfare organization Manipur gi maikaidagi appeal tawrakle Sahi nauribi nupi masa amada sexual assault tauruba nupa ama sahi taruk phadok pikre sahi nauribi nupi masa amada sexual assault satharubagi maralda Meeoi ama fast track special court number 2 na sahi taruk phadok pikhibaga loinana lupa lising mga fine oina thina bakhangan khre court asina sahi taruki phadok pikhrba Meeoi adugi mameng samra maning laikai dagi ningthaujam dojo sahi kunthra kawi mahak Protection of Children from Sexual Offense Act 2003 POCSO gi Section 10 gi makhada mara leire haina tha asigi taramari da court na laukthokibani thodok asi kumja 2017 da thokibani victim oiriba nupi masa adugi yumda nupi masa aduna phone charge tawba lakhe matamadu da nupi masa adugi mama aduna dojo da pasa nupi ga ngahaktang lebinaramu dukan dagi pot leiruge haina thamlongkhibani mama na halakpa matamda makhoigi yumgi thong adu manungdagi lonsilamba thengnakhi thong theluba matamda dojo na thong adu hangdoktuna chen khibadagi singnaba phawkhe masanupigi marakta mamana changsinduna yengbada dojo na sexual assault satharamba thengnakhe loinana Thawbal Women Police Station da FIR sanduna thijinbagi thabak satharakibani court asina victim oiribi nupi masa aduna awaba thengnakibasing adugi compensation oina lupa lakh mari pinabasu khangankhe compensation asi state government na victim compensation fund natraga atai atopa scheme singdagi order asi thokhraba matung numit kuntrani phawbagi manungda victim gi imung manung gi Meeoi singda sinagadabani haina support asina makhata na phongdokhe Boat bank sagat pada phurup masel thang sana hale haina ywkhre sana phongdokre boat phangna bahona bada tongan ba media singda hunaba chainaba sing thabak sing sathaduna mekhal da boat yamna phangna bahona badagi phurup masel thang sana hale haina MLA khumuksam ywkhre sana phongdokre wafam sing asi Manipur Press Club ki building da lip panabagdamak jatra hunbagi thoram pangthokibani thoram adu mari leinana MLA ywkhre sana makhata na hai ngasi miyamna sijinna bagidamak semgatpa hawriber lip ase athoba matamda semduna miyamda sinagane ingta pahanjinna bahonaba matamda media sange maikaidagi ing sikpagi paujel pubiyu geographical boundary kaidana thamlaga leminari ba phurup sing thang sana hanbasidi territorial integrity nate aigi phuruki mamangda hero sana bahonabada chamjarabi nupi angang kya gi punsi manghali ima oiribi nupi singi punsi sing temsing na hanba asina yamna phajadaba Manipuri haiba phurup adu ehale aranba propaganda na miyam hunduna puba yaba nate matamna asumba dum purakani Manipur gi integrity thugaina honariba singado aikhoi punna thengnaminasi haikhi Manipur da thokliba irang asina mekok thibada khurau thanggadori illegal immigrants sing khandoklabat matungda Manipur da census tawbiyo haina JFD na phongdokre JFD gi maroiba wafam singde illegal immigrants sing khandoklabat tungda census tawbiyo aranba yauduna mekok thihanaba kangai singa loinana campaign sathaba hauragani asumba census amasung delimitation tawhannaba khongjangda lokhodima punna chatminasi hairi India government 2026 amasung 27 dagi leba asida mekok thigani haina lauthokhraba matung Manipur gi oinadi hojik thokliba kanglukki irang asina maram oiraga khurau thanggadori state asida logi wangmada changsilaga leisilaba mitop sing khandoklaba tungda census tawbiyo haina just and fair delimitation JFD committee na demand tawkhre Manipur da hojik oiriba conflict situation asida census tawba maram chade karigino haiba taraga ji mafam amadagi mafam amada lanjena ba mafam amadagi mafam amada changthok changsin yadaba amasung phuruk kanglukki oiba mityengda thabak tawnabana achumba asengba mekok thibagi phal phangba ngamloi aranba phalda mekok thi khagadi maduda oihaugadaba khudongchadaba singadu aikhoina khana hawbagi tangai fadaba lei Union Home Minister gi pungning singsiladuna mahana hai mitop khandoklaba tungda census tawgadabani census ma ong maril chumna tawhannabagi matangda miyamda wakhalon pinanaba hiram asida mamutana khanglaba singaloina na state asigi tongan ongpham singda campaign sathaba hauragani masida sunatana census amasung delimitation gi matangda miyam punna wakhal taminabagi thabak tawbada punna chatminase masigidamak JFD na khong launa hangduna lei lana census tawhandaba haibasi aikhoi punamaki tangai fadaba thaudang ni haike